इरंग थोंग तेखरे मियोय अमा थीबा खंगद्री नेशनल हाईवे नंबर 37 इम्फाल जिरी लंबी फाउनद्रे मणिपुर की लाइफलाइन लंबी अमा ओरिबा नेशनल हाईवे 37 इम्फाल जिरी लंबी की इरंग तुरेल मथक्ता साबा बेली ब्रिज ngasi ayuk pung 8 makhai tarak pa adwaida khanghaudana tekre thong tekibana maram oiraga hujik Imphal Ziri lambi phaunadre pauche asina irang taubam haina khangnariba khulasi gi secretary Thoni Lunga phone da phaunabagi matungina ngasi ayuk angan bada thokiba laibak thiba thongdo aduda tata gari ama thong tatpada yauduna turel da tasinduna lairi tata gari adugi number na NL 07A 8937 ni gari adubu thawrakiba khamba singha hujik phawba thiba phangdana lairi aduga gari adugi mapuni haiba Assam dagi raja kouba misak amadi taubam khulgi khunja amadi security personnel singna kanba ngamkhre hairi athengmada phangba pawgi matungina SDRF ki team ama thongdok thokomda thungduna laire adu moinamak thabak paikhatpadi haudri Thoni Lungna phongdorokgi matungina khudung thiba nangkhraba gari adu hojik paikhatliba railway project ka mari leinana khongsangda Dimapur gi leingoi supply tawbani hairi irang thong matam khara gi mamangdagi ate akai khara saujinba amadi thongda thaba u khara sindokpa natana major repairing tawkhidaba kuirakle thong asi 4 lane oiba RCC bridge sanaba tender anirak tawkhre adubu ahan bagi tender da company amata lakhide ani suba tender pangthokpadasu thong sanaba amount yamde haiduna panduna leire haina phongdoraki gari kaya khulda khamjinduna pallaga leiba asina khunja singda COVID-19 license sandarokadra haibagi akiba chauna leire mari leinaba authority da kayara khangankhre adubu ngasi phawba thabakta onthokri haina su phongdorakli ningsingba yabadi state asigi khwaidagi maru oiba thong ama oiriba irang thong ngasi tatliba asi tharaga ngasi phawbada ahumlak subo oina tatpani anirak subo oina 2005 ta tatkibani ngasi ayuktagi national highway 37 gi irang thong tatkiba asina Imphal romdagi satkiba amadi Jiribam romdagi lakpa passenger service yauna makhal makha kayagi mal puba truck sing panduna leiri aduga topa paw omana ex-MLA Paunam Brojen gi mathakta seng mangbagi case file tawkhre Hemanta Wangjing Tentha Kendra ki BJP ki mirep oiriba Paunam Brojena sarkar ki masing yamlaba napsa ki sengbu khongjomda leiba Maranai brick farm da lona yadaba mawongda paisilamba ki damakta ngarang officer in charge Khongjom police station da FIR ama tawbinaba serol pisinkhre mahak ki mathakta amadi agent singda pangadaba case asi Indian Penal Code IPC gi section 120B/420/408/409/34 IPC ni haina INC gi candidate su oriba MPCC gi vice president Morangthem Hemantana haikre ngasi mahak ki mayumda paumi singu unaba madam hang haikibada ngasi November tang amada su napsa gi overall control su Thobal DC na oibanina mahak ki mafam da su formal complaint ama tawkhre hairaduna DC amasung OC animakta complaint tawbuda evidence oiba yaba video clipping WhatsApp ta thajenduna khangankhre Brojen bu Khongjom police station da direct formal arrest tawgadabani police station gi lockup ta thamlaga election thengnagadabani masi aihak na haiba wafam khak natte law na piriba hak aduni aihak su opposition party da leiba congress ki candidate ni aigi complaint mari leinaba authority singna mirai be yaroi district administration DC amadi SP na athu matamda spot ta satuna press yauna red chathagadabani haiki Brojen masana su hauji sarkar gi cheng mayam ama paisinduna thamli hairibani hiramasagi matangda Khongjom police station da wakatle haiba tawadagi ngarang ahing cheng tata lot ani singthokre haibagi paw ama su tari Brojen masana su sarkar gi cheng mayam Maranai sekon da thamle hairabani na miyam gi singnaba koknanaba hiram sidamari leinaba authority na athuba matamda check tawgadabani haina su mifamdu da makata na phongdokhi aduga topa paw amana Manipur ngasi ayu COVID-19 na miyoi ani sikhibaga loinana apunba chamaga humdra sukre Manipur da COVID-19 gi laina la chatna maram oiduna numit khuding gi mi sibagi chang hengelakli ngasi nongyai matung pung amarom tabada Imphal East ki phaknung makha lekai dagi sahini phurom suraba nupa ama COVID-19 na laikhidraba miyoi adu COVID-19 positive oibata natana diabetes laina su lai hairi mahak mamang thagi kunmari da Jennings Hospital gi COVID wata admit tawduna layeng lakhibani atopa COVID patient aduna ngasi ayuk pung manga rom tabada Imphal West ki pisumdagi sehi 100 rom surba nupa amasu laikhidraba miyoi adu COVID positive oibata natana hypertension leiba miyoi mahak mamang thagi tareta Jennings ki COVID wata admit tawduna layeng duna lakhibani hairi ngasi ayuk angan mada laikhidraba miyoi ani asi tharaga ngasi nungthin pung ani phawbugi manungda COVID na laikhidraba mi gi masing chamaga 100 sure COVID control room dagi thorakpa serol amada Manipur da COVID-19 na siba mi gi masing hengelakpa yai haina panari aduga topa paw amana
मणिपुर की तांगलब सगोल मुटखीगद्रा हाइबगी अकीब लेरे ओइनाम रोमेन मालेमगी मियामनसु सखंगनरबा मणिपुर की तांगलब सगोल पोनी असी ngasi लेंगाक अमदी मरी लेनबसिंगना सेक्शन ngak सेलौद्रबदी सा मखल असि मणिपुरदगी मुटखिबा याबगी अकीब लेरे हाइना सोशल वर्कर ओइनाम रोमेन फोंदोखरे वाफम ngasi ayuk singjamai mayeng mum lekai da leiba mit ubagi thongna pangal mangkhraba covid-19 pandemic na amuk hena awaba sething piriba lokrakpam milan amadi makhoi gi imung manung da asa athak amadi sel khusinabagi khongchat amada social worker oinam romena phongdokhibani mahakna makhatana hai ngasidi lamdam masigi sagol kya makhoi buning thina ngak senbi dabana maram oiraga lamjau sorokta thoroktuna makhoi gi chakthapam oirakle Clean Imphal City haina lauriba Imphal City mayol maktada paisinduna thamliba phata haudi apu masa kya asi tanglaba khoi gi sagol singna chaduna leire Manipur ga Burma ga sokna khiba akan balanda mayong yabang am khiba adusu tanglaba khoi gi sagol singa sigi mateng nani lamdam sigi sagol sing kalhungna ba lengak amadi mari leinaba singna athubada miyeng changhaningi mahakna makha taraduna aikoina aikoigi yumda yokpa sa makhalama oiriba sagol singbu luna tawbisi makhoibu yokpi thakbi riba isil naw singna makhoigi leifam amadi chanaba sajik matik chana pibiu lengakna su sagol loijariba miyoi singna thengnariba sajik pijaba ngamdaba amasung makhoigi leifam ningthina semma ngamdriba kaya asigi awabu ubiduna aikoigi sagol sing kannabagi damak akhanaba policy ama athubada puthokuna chanhanbiu Ningsing bayai Manipur da ahan boyna International Polo Tournament asi kumja 1990 da matamdugi Veterinary and Animal Husbandry Minister Dr. Moirang Them Narana Chairman oiba committee amana sinduna pangthokpa hauki Nong ka hena subana maram oiraga International Polo Tournament adu mapung phana loisin mangam khide olakpa chahi kumja 1991 da International Cultural Conference and the Festival ama All Manipur Horse Riding and Polo Association ga khusam naraga Dr. Nara Masamakna Chairman oiduna Imphal gi Polo Ground amadi Manipur gi tongan mafam singda numit nipani chupna pangthoki Malem gi oina leiba kunma thoi delegate singna saruk yakhiba festival aduna Manipur de International Polo Tournament ki puari semkhibani Malem gi lenga kayana Manipur gi poni bu awang ba thakta ikai khumnari bani sahi kharagi mamangdagi Manipur Sangai Festival gi manung channa leptana International Polo Tournament asi sinduna lakpani Haujik luraklaba wafamdi International gi thakta sakhangnaraba lamdam sigi poni singi tungi laibak kari oirakadagi haibasini aduga atoppa paw amana Nongmangkha mana phutpagi manil sizinaduna COVID-19 dagi ngakthokna bahonasi Chief Minister N Biren COVID-19 laisat asi thengnanaba amadi ngakthokna sarkarna leijabi thaduna honari laisat asi dagi ngakthokna semliba SOP asi ngakna leibak miyamna chatpinaba Chief Minister na appeal tawbuga loinana Manipur gi yumgi konthong mayada marang kaina horiba Nongmangkha mana sizinaduna COVID-19 dagi ngakthokna bahona biu haina Chief Minister N Biren na miyamda appeal tawkhre Chief Minister na phongdorlibadi Nongmangkha mana asi ningthina samthoklaga patra mada ningthina phutlaba matungda Nongmangkha phutpagi manin adu hakthengana natonda yesil halaga sor singkhat singtha tawduna yamdrabada minute manga rom sanabiu manil sing adu sathokhidana wafi amana koki saruk sing adu ningthina kupsilaga sor singkhat singtha sanagadabani Chief Minister na hai Nongmangkha mana phutpagi manil sor singkhat singtha tawduna COVID-19 laisatagi ngangthokna bahona basi mahak masamak yamna toina sathare Masi tawbu matamda sor honba nungaiba tanatana hakchang pumba yama nungaiba ama phawi maduna hairiba Nongmangkha mana phutpagi manilda sor singkhat singtha tawbagi kanglol asi miyamna sathabirabadi COVID-19 dagi khara makhai ngakthokpa ngamgani haiki aroibada Paubilai News Reader gi video yengbiribo khudingmakpu thagatchari